ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯩꯈꯣꯏ ꯃꯇꯝ ꯁꯥꯡꯅ ꯂꯥꯌꯦꯡꯉꯛꯇꯕ ꯁꯤꯝꯇꯣꯝꯅ ꯄꯨꯡꯌꯣꯝ ꯌꯣꯝꯃꯕ ꯑꯅꯥꯕ ꯑꯃꯒꯤ ꯄꯥꯡꯈꯛꯇ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯁꯦ ꯃꯁꯤ ꯑꯣꯏꯔꯤꯕꯅꯤ꯫ ꯏꯟꯗꯤꯌꯥ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯣꯟꯅꯕꯗ ꯕꯥꯎꯟꯗꯔꯤ ꯐꯦꯟꯁꯤꯡ ꯇꯧꯕꯒꯤ ꯋꯥ, ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯑꯥꯏꯟ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯄ ꯕꯔꯃꯤꯁꯤꯡꯅ ꯃ꯭ꯌꯥꯟꯃꯥꯔꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝꯅ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄ, ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯆꯦꯡꯒꯨꯝ ꯁꯧꯕꯒꯨꯝꯅ ꯃꯈꯣꯏꯒꯤ ꯈꯨꯜꯁꯤꯡ ꯆꯣꯡꯈꯠꯂꯛꯄ, ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯆꯧꯕ ꯍꯧꯖꯤꯛ ꯂꯩꯅꯥ ꯑꯃ ꯑꯣꯏꯔꯤ꯫ ꯃꯁꯤ ꯇꯁꯦꯡꯅꯃꯛ ꯉꯁꯤ ꯉꯔꯥꯡꯗ ꯁꯔꯀꯥꯔ ꯑꯃꯒꯤ ꯃꯇꯝꯗ ꯊꯣꯛꯈꯤꯕꯒꯤ ꯋꯥ ꯅꯠꯇꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯐꯤꯕꯥꯟꯗ ꯃꯅꯤꯄꯨꯔꯅ ꯌꯥꯎꯁꯤꯜꯂꯛꯑꯕ ꯃꯇꯨꯡꯗ ꯍꯧꯈꯤꯕ ꯆꯍꯤ 82ꯁꯤꯗ ꯑꯩꯈꯣꯏ ꯃꯇꯝ ꯃꯇꯝꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ, ꯃꯇꯝ ꯃꯇꯝꯒꯤ ꯁꯔꯀꯥꯔ ꯂꯣꯏꯅꯃꯛꯅ ꯃꯁꯤꯒꯤ ꯗꯥꯏꯇꯁꯦ ꯃꯁꯤ ꯂꯧꯐꯝ ꯊꯣꯛꯏ꯫ ꯇꯁꯦꯡꯅꯃꯛꯇꯤ ꯑꯩꯈꯣꯏꯒꯤ ꯔꯥꯖꯅꯤꯇꯤ ꯋꯥꯂꯥꯁꯤꯡꯒꯤ ꯃꯔꯛꯇ ꯊꯣꯏꯅ ꯍꯦꯟꯗꯣꯛꯅ ꯑꯩꯈꯣꯏꯒꯤ ꯚꯤꯖꯟ ꯋꯥꯠꯆꯕ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯨ ꯃꯉꯥꯏ, ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯨ ꯃꯉꯥꯏ, ꯔꯥꯖꯅꯤꯇꯤ ꯋꯥꯂꯥꯁꯨ ꯃꯉꯥꯏ, ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗ ꯚꯤꯖꯟ ꯊꯝꯕꯒꯤ ꯃꯍꯨꯠꯇ ꯁꯦꯟ ꯇꯥꯜꯂꯨ, ꯁꯦꯟ ꯄꯥꯏꯔꯗꯤ ꯚꯣꯠ ꯁꯣꯏꯗꯅ ꯀꯥꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯑꯌꯥꯝꯕ ꯚꯣꯠ ꯂꯦꯞꯄ ꯃꯤꯁꯤꯡꯅ ꯆꯠꯅꯈꯤꯕ, ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯃꯈꯣꯏꯅ ꯈꯜꯂꯤꯕ ꯑꯔꯥꯟꯕ ꯋꯥꯈꯜꯁꯦ ꯃꯁꯤꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯁꯨ ꯑꯃꯨꯛ ꯁꯧꯒꯠꯂꯛꯑꯦꯕ꯫ ꯑꯗꯨꯅ ꯉꯁꯤ ꯊꯣꯛꯏꯕ ꯃꯅꯤꯄꯨꯔꯗ ꯆꯔꯥꯡꯅꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯄꯨꯝꯅꯃꯛꯀꯤ ꯐꯣꯜꯅꯤ꯫ ꯃꯁꯤꯒꯤ ꯗꯥꯏꯇꯁꯦ ꯃꯁꯤ ꯄ꯭ꯔꯖꯥꯅꯁꯨ ꯅꯥꯟꯊꯣꯛꯄ ꯌꯥꯔꯣꯏ, ꯑꯗꯨꯒ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡꯅꯁꯨ ꯑꯩꯈꯣꯏ ꯅꯥꯟꯊꯣꯛꯄ ꯌꯥꯔꯣꯏꯗꯧꯕ ꯑꯃꯅꯦꯕ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯅꯥꯔꯣꯟꯗ ꯆꯪꯁꯤꯜꯂꯛꯄ, ꯑꯥꯏꯟ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯄ ꯑꯩꯈꯣꯏ ꯀꯨꯀꯤꯁꯤꯡꯁꯦ ꯃꯁꯤ ꯃꯤꯇꯩ ꯑꯩꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯁꯤ ꯕꯥꯏ ꯅꯦꯆꯔ ꯑꯩꯈꯣꯏꯁꯦ ꯃꯤꯇꯣꯞꯄꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕ ꯍꯩꯇꯕ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯕꯒꯤ ꯃꯇꯤꯛ ꯑꯩꯈꯣꯏꯅ ꯃꯣꯏꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯔꯨꯕ, ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕ ꯊꯣꯏꯗꯣꯛꯅ ꯅꯩꯅꯗꯨꯅ ꯑꯩꯈꯣꯏꯅ ꯍꯔꯥꯎꯅ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯐꯦꯁꯤꯂꯤꯇꯤ ꯄꯤꯗꯨꯅ ꯃꯈꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠꯐꯨꯜ ꯃꯐꯝꯁꯤꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯔꯥꯏꯠꯐꯨꯜ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯅ ꯊꯝꯕꯤꯔꯨꯕ, ꯃꯗꯨꯒꯤ ꯐꯣꯜꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯐꯪꯂꯤꯕꯁꯤ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯈꯣꯏ ꯍꯧꯈꯤꯕ ꯆꯍꯤ 63ꯃꯨꯛꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯔꯥꯖꯅꯤꯇꯤꯒꯤ ꯂꯝꯕꯤ ꯄ꯭ꯂꯦꯠꯐꯣꯝꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯄꯥꯡꯒꯜ ꯆꯞ ꯆꯥꯅ ꯁꯥꯒꯠꯈ꯭ꯔꯦ, ꯑꯗꯨꯒ ꯂꯩꯕꯥꯛ ꯉꯥꯡꯂꯣꯟ ꯁꯥꯁꯣꯟꯗ ꯃꯌꯥꯡ ꯑꯣꯏꯔꯤꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯑꯣꯐꯤꯁꯥꯔ, ꯑꯗꯩ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ, ꯁ꯭ꯇꯦꯠ ꯄꯨꯂꯤꯁ ꯐꯣꯔꯁꯇ ꯃꯈꯣꯏ ꯉꯁꯤꯗꯤ ꯃꯈꯣꯏꯒꯤ ꯃꯤ ꯃꯄꯨꯡ ꯐꯥꯅ ꯂꯩꯗꯅ ꯉꯁꯤꯗꯤ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯗ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯀꯨꯀꯤꯁꯤꯡꯒꯤ ꯌꯥꯏꯐꯅꯕ ꯑꯣꯏꯕ ꯃꯑꯣꯡꯗ ꯇꯧꯕꯁꯦ ꯍꯧꯔꯛꯂꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯧꯈꯤꯕ 2022ꯒꯤ ꯂꯣꯏꯔꯝꯗꯥꯏꯗꯒꯤꯅ 2023ꯒꯤ ꯍꯧꯔꯛꯄ ꯑꯗꯥꯏ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯗꯤꯃꯥꯟ ꯀꯃꯤꯇꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯌꯥꯝ ꯑꯃ ꯄꯨꯜꯂꯀꯥꯟꯗ ꯃꯟꯇ꯭ꯔꯤꯒꯤ MLAꯒꯤ ꯀ꯭ꯋꯥꯇꯔꯗ ꯅꯠꯇ꯭ꯔꯒ ꯃꯌꯨꯝꯗ ꯆꯪꯕꯒꯤ, ꯁꯦꯔꯤꯗ ꯆꯪꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯄꯥꯡꯊꯣꯛꯈꯤꯑꯕ꯫ ꯑꯗꯨꯅ ꯌꯥꯎꯃꯤꯟꯅꯔꯨꯕ ꯈꯨꯗꯤꯡꯗ, ꯆꯪꯉꯨꯕ ꯈꯨꯗꯤꯡꯗ ꯃꯩꯇꯩ MLA ꯑꯃꯠꯇꯅ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯄꯨ ꯂꯥꯜꯂꯤ ꯅꯠꯇ꯭ꯔꯒ ꯄꯥꯝꯗꯦ ꯍꯥꯏꯕꯁꯤ ꯍꯥꯏꯔꯛꯇꯦ꯫ ꯂꯣꯏꯅꯅ ꯅꯥꯒꯥꯒꯤ MLAꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯆꯪꯉꯨꯕ ꯃꯇꯝꯗ ꯋꯦꯜꯀꯝ ꯑꯗꯨꯃꯛ ꯇꯧꯔꯛꯏ꯫ ꯌꯦꯁ, ꯃꯁꯤꯗꯤ ꯊꯥꯒꯠꯄ ꯊꯣꯛꯄꯅꯤ, ꯃꯁꯤ ꯇꯧꯔꯣꯏꯗꯧꯕꯅꯤ ꯍꯥꯏꯕꯁꯦ ꯅꯥꯒꯥꯒꯤ MLAꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯑꯩꯈꯣꯏ ꯁꯄꯣꯔꯠ ꯇꯧꯔꯛꯈꯤꯑꯕ꯫ ꯑꯗꯨꯅ ꯌꯦꯡꯉꯣ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯑꯩꯈꯣꯏ ꯌꯦꯡꯁꯤ, ꯍꯟꯗꯛꯇ 2023ꯒꯤ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 2ꯗꯒꯤꯅ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 38, 41 ꯗꯦꯖ ꯆꯨꯞꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯁ ꯀꯣꯜ ꯀꯦꯝꯄꯦꯟ ꯃꯌꯥꯝ ꯅꯤꯡꯁꯤꯡꯕꯤꯔꯝꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟ, ꯋꯥꯔꯜ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜ, KKL, SKL, ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯄꯥꯟꯗ ꯂꯩꯕ ꯃꯩꯇꯩꯒꯤ ꯗꯥꯏꯁꯄꯣꯔꯥꯁꯤꯡꯒ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯒ ꯃꯤꯁ ꯀꯣꯜ ꯀꯦꯝꯄꯦꯟ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩ 100% ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯁꯦ ꯃꯁꯤ ꯑꯆꯨꯝꯕ ꯗꯥꯕꯤꯅꯤ, ꯃꯁꯤ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯁꯦ ꯂꯩꯇꯦ ꯍꯥꯏꯕ ꯃꯣꯠ ꯄꯤꯔꯛꯈꯤꯑꯕ꯫ ꯑꯍꯥꯟꯕ ꯑꯩꯈꯣꯏꯅ ꯃꯤꯁ ꯀꯣꯜ ꯀꯦꯝꯄꯦꯟꯗꯣ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯊꯝꯕ ꯄꯥꯟꯗꯝꯁꯦ 5 ꯂꯥꯈ ꯇꯥꯔꯒꯦꯠꯅꯦꯕ꯫ ꯑꯗꯨ ꯊꯥ ꯃꯈꯥꯏ ꯑꯃ ꯁꯨꯖꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ 40 ꯗꯦꯖ ꯍꯥꯏꯕꯗꯣ ꯊꯥ ꯃꯈꯥꯏ ꯑꯃ ꯁꯨꯖꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ 7-8 ꯂꯥꯈ ꯂꯥꯜꯂꯛꯑꯦ꯫ ꯑꯗꯨꯅ ꯁꯤꯒꯤ ꯅꯨꯃꯤꯠ 94ꯅꯤ ꯂꯣꯏꯔꯛꯄ ꯑꯗꯥꯏꯐꯥꯎꯗꯗꯤ nearly 9 lakhs, just touching 9 lakhs ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯨꯈꯤꯑꯕ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯒꯤ ꯃꯔꯛꯇ 100% ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯁꯦ ꯃꯁꯤ ꯇꯉꯥꯏꯐꯗꯕꯅꯤ ꯍꯥꯏꯅ ꯈꯜꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯁꯤ ꯃꯤꯇꯩ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯔꯛꯇꯁꯨ 100% ꯁꯧꯒꯠꯂꯕ, ꯄꯥꯝꯅꯔꯕ, ꯑꯗꯨꯒ ꯑꯃꯨꯛ ꯃꯟꯇ꯭ꯔꯤ MLAꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯂꯣꯏꯅꯃꯛꯅ ꯃꯁꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯅ ꯁꯧꯒꯠꯂꯛꯂꯕ ꯁꯨꯝꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯊꯝꯖꯅꯤꯡꯉꯤꯕꯗꯤ
ꯍꯧꯖꯤꯛ ꯌꯥꯝꯅ ꯆꯤꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯀ꯭ꯔꯤꯇꯤꯀꯦꯜ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯐꯝꯃꯤꯕ ꯍꯌꯦꯡꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟ ꯑꯁꯦ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟꯁꯦ ꯃꯁꯤꯗ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯁꯣꯏꯗꯅ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯋꯥꯐꯝꯁꯦ ꯄꯨꯊꯣꯛꯄꯤꯌꯨ ꯁꯣꯏꯗꯅ ꯄꯨꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯒꯤꯁꯨ ꯑꯩꯈꯣꯏꯗ ꯋꯥꯔꯜ ꯃꯤꯇꯤꯡ ꯀꯥꯎꯟꯁꯤꯜꯗ ꯊꯥꯖꯕ ꯂꯩꯖꯔꯤ ꯑꯗꯨꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯒ꯭ꯔꯨꯞ ꯑꯃꯅ ꯃꯗꯨ ꯃꯦꯕꯤ ꯑꯣꯄꯣꯖꯤꯁꯟ ꯑꯣꯔ ꯔꯨꯂꯤꯡ ꯀꯅꯥꯒꯨꯝꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯈꯔꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯃꯦꯝꯕꯔꯁ ꯔꯤꯖꯣꯂꯨꯁꯟ ꯑꯣꯏꯕ ꯌꯥꯏ ꯑꯣꯔ ꯑꯦꯅꯤ ꯐꯣꯔꯝꯗ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯃꯗꯣ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯅ ꯅꯍꯥꯟꯋꯥꯏ ꯃꯈꯣꯏꯒꯤ ꯀ꯭ꯋꯥꯇꯔꯗ ꯌꯨꯝꯗ ꯑꯩꯈꯣꯏꯅ ꯆꯪꯕ ꯃꯇꯝꯗ ꯁꯧꯒꯠꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯤꯁꯨ ꯄꯨꯛꯆꯦꯜ ꯇꯤꯡꯅ ꯊꯧꯅꯥ ꯂꯩꯅ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯐ꯭ꯂꯣꯔꯗꯁꯨ ꯑꯗꯨꯝꯕ ꯃꯣꯁꯟ ꯑꯗꯣ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯋꯥꯔꯜ ꯃꯤꯇꯤꯡ ꯀꯥꯎꯟꯁꯤꯜꯅ ꯃꯌꯥꯝ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯋꯥꯔꯜ ꯃꯤꯇꯤꯡ ꯀꯥꯎꯟꯁꯤꯜꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯒꯤ ꯃꯩꯇꯩ ꯄ꯭ꯔꯖꯥꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯀꯥꯟꯗ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯔꯤꯕ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝꯗꯨꯅꯦꯕ